Indo Myanmar Gate number 1 the Moreh amadi Moreh gi koibda leiba mioi kayana chathok chasin tawbada 43 Assam Rifles na air apan toina pi haibagi mayok to Moreh da leiba Hill Tribal Council, Moreh Youth Club, Kuki Student Organization, Kuki Women Union and the Human Rights All Moreh Traders Association na ngasi ayukte gi hawraga pung nipunipan gi ban chathakre ban manung da Moreh town total shutdown tawbaga loina na Imphal Moreh lambi and ICE 102 dasu ban na Indo Myanmar border trade ta akayo pikre Banna maram oirga lenga kiloisang sing mahiloisang bank post office amadi atai hotel dukal kaya su thonglona ki Imphal Moreh lambi da su gari amata chathok chasin tawkhidre ban saugat pising na Moreh gate number 1 gi simitri meya da saba public waiting set ta Assam Rifles na samgat pa santri post lokthokhi mafam da 43 AR gi CO lakuni yengsin ki Kuki Women Union and Human Rights Moreh gi president kikim na phongdokhibada Assam Rifles na gate number 1 amadi border area da sathok chasin tawbada toina harassment piba yaningde Moreh gi labor sing amadi auto rickshaw driver sing na ngahak awa pothanabagi sakhiba waiting set ta santri post bunker semjin ba yaningde loina na santri post ado Kuki Women Union gi thomi sing yauna ban saugat pasing na thugai ki pamdaba thodok sing thoktana ba police na ngak senbagi thabak chathaki ban manung da pamdaba thodok sing thokpudi leitri aroi bada video sibi engbiri bu khudum pu thagat chari